Bulgaria ki Baba Vanga bu worldwide maming khangnabagum Asia ki nupi amasu magi prediction ki damakta sakhangnai mingna Ryo Tatsuki Japan giri mabu Baba Vanga of Japan haina khangnare haidi mahakna onthokna kiningai oiba prediction ama handak tawthorakre masina Japan amadi thagna waina ba country singi mi sing nauna mi pai ba mo pokhankhre Mana haikre Japan da tsunami ama lakpa yana leire amasung madusu lakliba July 2025 asidani yam naklabagi wani prediction tawbi sing asigi prediction sing asina mi puwahalli wakal lakadaba leibado lakjarani kedauraga sigadaba leibado sigadaba gi sigadaba ahan badadi lakani lakloi suma koi taseng na 100% clear budi natti lakpa yai hydra prediction tawbisina awaba makalama public sing da ohelli aduna hujik Japan gi mi sing ase Kharami paidre hairi maramdi Ryo Tatsuki arai achamda tiamasung 2021 da lakhiba Japan gi sathiraba tsunami adugi matang su mahakna mention tawkhibagi wa hai Anyway, Ryo Tatsuki ase maki ming ase hekta salakpa nate 2011 da Japan da lakhiba severe tsunami yamda destructive oikibado madugi matang da mana ahan bana prediction piki hairi amasung accurate su oiki maduda sokhiba adumna Japan da hana thoina sokhiba nate hana su lakhre adubu madun henki haujik Ryo Tatsuki na hairi underwater volcanic eruption ama thokpagi high chance lay South Japan Sea asomda Maudagi oibeyai tsunami asini aduna Japan, Taiwan, Indonesia maru aina worldwide ki mafam ataidasu sokani adubu Japan, Taiwan amsi Indonesia asomdana hena large scale destruction oibeyai hena mahakki prediction chidi yauri sini Ryo Tatsuki Japan da tanatana mana haiki wasing chumbana maram oiraga internationally fame leire maming sale mana hai mangon da prithibi gi future gi maram da anga hotningba hana gi larik tagi akupa marol khangbaga loina arot pa study kaya tawbuki we mangon da leisini masig loina magi mangdasu wa kaya khanghali haikre aduna magi chindagi July 2025 da tsunami oini Japan da haiki basina worldwide da nainabaki masak ohele maru ena Japan gi mi singdi mi painare sumsu Japan gi mi kaya dang wakoi gi Chabok nabok trabani amasung luhong trabani madudi pok luraga wan hot na raga sen tum lang siluraga amuka tsunami hek lak yohra hek lak tum takpagi mahutta icha ma yokpagi damakta suyam chatting tawbagi kari mathau tai haina khannaba mayamum oibana makhoi gi mi ase nomu nomu gi masing liksal le haibani Ryo Tatsuki manga artist ama oina sakhang dari khibani Japan China Taiwan asina chingbagi matangta mana haikiba wa kaya chumba yaukre haidi mangjaunana haukiba matamda magi ming chalakhiba se 1980 gi adwai dekini se magi prophecy singi marakta Freddie Mercury na siba 1991 da masimana predict tawki amusu oiki 1995 da oikiba Kobe gi earthquake masiman haiki amusu oiki amadi Japan gi tsunami 2011 ase masising ase markna thokringai mamangda haiki basini masising ase amno maming sali masiga loina akupa kupa apik apik paw pham kya so man haiki balai haidi masising ase thoktringai da thoklagani haina mahak prediction tawbani masena ni maki maming se noma noma gi chalaktuna Japan gi Baba Vanga haina mingthol phangkhrise Ryo Tatsuki na hai mangonda hangba matamda madudi nahak na masising ase karam khangbuno hai matamda mak na haiki madudi maki mangdasu mangda koina kari oina mangum lai phawgum kari gum phawba adugum chu tho isini aduga makoi ase maibi makhalamani maiba maibi makhalama bani amai bani aduga makoi gi wa 100% chummi su haibya da ba aduga chumloi su haibya da ba hanging ga thamba adugum type kini makoi gi wa se hekta tha jaru da basu ya da maramdi makoi da karana khangi kari manunggi oiba khanghanba leibra kana so adusu tangmam ponate so 2011 ki Japan ki tsunami sigi matang da mauna hangki bata man haiki madi mak da mangda uki madi South Japan da samudra ase ekoi ising sogum sogulakpa mak da uki masigi matung da man hai ekoi ki country sida karigomba ama thok kadori pa mali haidra mayam cheksillu aduga masi eiki mangda sumna ui kaina man haiki bi ausire maki matang da hujik scientist sing da hangbata scientist sing na ti hairi madu makoi ki wasing ase hekta ya puna te adubu makoi na haiki wa chum ki wa obusing sidi coincidence obiya ikaina so science sing na hujik ilai na khatopogum di tawri sini adubu mi mayamama amai bi da thajaba kanglup sing amasung future teller sing ki wa pu lumna khanba sing ki oina masigi ofam sing ase lai tre amasung July 2025 absidi matam suyam isang sanglaktrabani aduna ngasi ki video si tari sing na mind ri thambiu madudi Ryo Tatsuki
ꯃꯊꯪꯒꯤ 2025 ꯖꯨꯂꯥꯏꯗ ꯁꯨꯅꯥꯃꯤ ꯑꯃ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯕ ꯋꯥꯁꯦ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗ꯭ꯔꯥ ꯃꯁꯤꯃꯇꯗꯤ ꯐꯖꯅ ꯌꯦꯡꯊꯣꯛꯍꯧꯔꯁꯤ. ꯊꯦꯡꯛꯁ ꯐꯣꯔ ꯋꯥꯆꯤꯡ.